Hello mayam, ngasi ki video asidi REALME GT2 PRO gi matangdani masi Flipkart amadi REALME gi website ta exclusive oina 14 April da available oiragani. Video asida phone sigi specs amadi magi price ki matangda khangminasi. Ahanbada phone sigi processor masi SNAPDRAGON 8 Gen 1 run tawi aduga processor asi one of the fastest processor haina mayam na consider tawi. aduga fastest processor oibagi kanabase keino hai matamda akoina phone se use taw matamda yamna smooth ohenba user experience ta nuai hanba haitare anisubada magi screen amadi refresh rate houjikti online da high quality content kayama available oibana maram oiraga akoi high quality screen oiba natraga refresh rate oiba si yamna important oi ado REALME GT2 PRO gi screen si 6.7 First oina akoigi 2K QHD plus AMOLED screen oi aduga utility gi matungina 120 Hz fauba magi refresh rate ohenba yai haina company na claim tawi aduga specs ki matungina hojik faubadi phone si yamna high end oi mathangda akoigi social media influencer amadi content creator singi yamna maru oiba component camera masi triple setup camera oi aduga masi Sony gi IMX 766 50 megapixel oi aduga with OIS haibadi optical image stabilization haibani masi akoina video gumba nama matamda lengdana ba haitare stabilization tohanbaneba aduga second camera aduna wide angle sisu 50 megapixel oi aduga third sina micro akoigi with 40x oiba camera oiba akoigi close up shots namnaba akoigi anakpa keno da namna namneba aduga front camera sina 32 megapixel selfie camera oi aduga video si makata ring the karigumba channel asida ahanba oitaragadi sigumlaba technology related videos manipuri de yengnabai damakta channel asibu subscribe topsenbro aduga video asibu like topsenbro makata bada magi battery amadi charge aikoige battery aduga magi charging speed se yamna important oire hojikandi haibadi kyam thuna charge tawba yai yadage haibado ado aigi oina di battery se yamna important oba component amani haibadi magi processor camera atei myana fana thuraga su especially kaigumba screen se yamna high quality oitaraga di battery gi support se yamna important oeba ado REALME GT2 PRO gi battery capacity si 5000 mAh battery oi plus 65 watt charging oi 65 watt charging high se yamna fast ore super dart charging haina moina kawi aduga masi 0 to 100% se just 33 minutes the charge the way I haina company na claim tawi makata da magi memory card options haibadi masi phone se variant ani da lae ahanbada 8GB RAM oiba 128GB internal memory oiba ani subada 12GB RAM oiba aduga 256GB internal memory oiba lae aduga color makhal ahum lae color sing da isom sida hapcharamage mamingdo aduga aroibada magi price yamna maroiba price phone asi 49,999 Indian rupees start oi magi base variant se 8GB RAM oiba 128GB internals oiba aduga high end sina 57,999 Indian rupees oi 12GB RAM oiba 256GB internal memory oiba aduga kana gumba akoi HDFC natraga SBI gi credit card ko machine ba taragadi instant 5,000 rupees discount fangni hai ado kari gumba video asidi kanaba khajita oibasu phangtaragadi video asibu like topsenbiro aduga mayamgi mota masigi phone se laini lairo have the comment sections ta soidana share topsenbiro adubu aigi mota di specs sigi matungina phone se leiba yare price ti kitang high oi adubu compared to Apple Samsung masi still leiba ya aduga akogi Indian market ta REALME se yamna maming lekhalaiba company amani aigi ngasigi video asi kanamtana sponsor tawunate aina khangjaba knowledge khara mayam da share tawjabani thank you so much for watching this video ngasi gi di swai dolation lage mathang gi video da muk thengarase